Hello, isin inausing. Ngasi ayuksida mayamngi mafumda wafam khara thamjage haidana video ma upload tawjabani. Madudi ngasi Assamda lairiba maitai akhoi mayamse amata oidriba karigino kanagumna ngasi paisa khara utlaga pija pitha khara tawraga ngawba khakta oina uhalibase karigino maramdi ngasi kanagumba itop amana achawa sang oiba makong maru oiba oiragadi makhoi majatigi masa masagi damakta mateng pangba nga oi aduga akhoi maitai gidi maitai amna ngasi karigumba am oiba tanjada maitai amabu hatagi kan hone masi maramje karigino adunadi akhoi maitai di ngasi asumaina laigadawba maramdi maitai amana saukhalakpada jengba ngamde maitai amana karigumam tawbada namthatai honaba masi kayamuk jamna achumba wari akhoina amata oidaba taragadi ngasi deski oiriba phibam prithivigi oiriba phibam asida akhoina ngasi karamaina mi mayamga lanthingnagani akhoigi maitaigi ngasi oiriba makong maru oiriba niyana khara lairiba singsidi ubada akhodi tukachaba am jawrabani maramdi masagi khakta yengba oina tawri masindana ama mathamoidana ama aduga kanagumbana karigumba ama pijaraga ngawba khaktama oi do maitai di ngasi aina asum yengbada masigagi hena hengkhatkani habadi oraktre tuna noma gi watharakwa ta oi maitai di asi maitai gi samaisagi tamakta maitai gi phibam oiriba sigi tamakta wa ngangnaba kanagumba amta leite maitai da aduga oiriba khara khak leader ne aina thoi basina masa masagi yengaga masa masagi sacrifice tawngam daba masagi ta oina jengba miyoibagi oina sacrifice tawngam daba aduga wasu ngangba haitaba makoina asengba saaduna pangangda ngangaga akoina kamaina thajani maitai yaidudi akoi ipa ipu haktaktagi laigi machani hainai adubu ngasidi mitopki macha oina tawba ngakta ngaire mitopki wa ngangba mitopki tamakta hingba punsi paisa khara piragadi maitai ngawi ado paisa khara piragadi karigumba khara pijaragadi maitai sidi leiba loina yabagi phibamda lei maram madra ngasi manipurda oiriba phibam sisu aduni kasu leitraba mitopna hujik manipur su thugaidana loire ado manipur ngasi kari tawba ngami kari su tawba ngamde aduga mitai amabu thajadabadagi madu oibani karigumba Assamdagi maitai am challe lauro manipurda adabu manipurgi mina mi thanade mathau taraga khakta mi thiba mathau tadragadi maitai saisi naina hanna yengdaba adu asumak Assamdasu dum tawi masina ina haijagadawdi adubu akoi amata oibagi phibam jamna luina lei amata oinabagi sinbiu political ground khangde ama khangde maitai ngasi political ground ni political da jali haibase maitai political ground kyam thakyam wangna laikre ngasi Assam da khangde ama da khangde maitai na MLA ma oingam daba maitai akoina wajaw nganga kari kanai aduna mayamngi mafamda thamjari political chatpa kangbusu political phajana tawbi aduga akhogi hojai khungangda leibiriba isininaw maitai khara makong maru oina leiriba punamaksu sumna chatpi ulambi kanagumna lupa chama lising ama piraga ngawbagi phibamdi tawbiganu adubu akhogi maitai di ngasi lupa chama lising ama piraga ngawbu khaktama ui ngangiba Facebook khangde amada khangde ngangnariba punamaksidi masagi TRP wangnaba khaktani tawnaribase wafamsibu summi haina lobiragadi share tawbirau aigi wafam kayase masini kuramjari